नर्स खक्ता नत्तना डॉक्टर फाओबा महut सिllaga thabak puraga leirmle Ukhrul district hospital onthokpa fivam amada leirmle Manipur lengangna sobu senfam thadaduna Ukhrul district ki micham miyamgi ana layengi khudong chaba fangananaba thamliba Ukhrul district hospital onthokpa fivam amada leire ana layengbada changba medical equipment sing ningthina leitabagi mathakta tangai fadaba polam kayamarum watpana maram orga hospital asi chalaibada khudong chadaba kayamarum mayuknari khwaidagi hena nungaitaba mahaiba targadi Manipur lenga ki school singda oza mahut puhanbagi culture ama leiriba asigumna medical profession da thabak toriba nursing su mahut puhanbagi wakat asimaksu hospital asida leiri masigi sumathakda doctor faoba lengang hapkiba doctor adu nataba atopa amana mahut puraga leiramba thengnari thawong asi ngasi people's united youth alliance puyana foothills naga coordination committee ga loinena Ukhrul district hospital da satuna yengsinba chatpada thengnarakibani hospital authority na phongdorakpagi matung ina laing sangasida lepham thokpa staff sing watpagi awaba ma chauna mayuk na dunu lakli hairi masigi sumathakta hospital amagi leifam thokpa infrastructure kayasu watuna leiri hospital authority gi maikaidagi lenga ki mari lenaba directorate ta aiba cherol pisunduna kayarak hana wakat khraba sawjik fawba awat pasing menkat pidana leiri hairi hospital asidagi phangba report ki matung ina laing sangasida nurse kunthra humdoi leigadaba supna khaki tara khakta leiri masigi manungda mahut sinba kaya amsu yauri NM ani leigadaba ama khakta leiri nurse officer manga leigadabada ama leiri aduga nursing superintendent gi postu hangduna leiri loinana dharma radiology transfusion medicine chingba maru oiba department kaya asigi doctor ama faoba leitri masigi mathakta yamna ngakpa amadi mipainingai oiba mongda anabasing laingadaba doctor faoba hospital da laktaduna atopa mahut sinduna pohlamba su thengnarakhi iramsigi matangda puyagi general secretary longjam abothen hai puyana hokiba matam khargi mamangde hauraga lamdamsigi yamna sothana leiriba health sector da ahenba miteng changduna lakli tampakta leiba ana leng sang kaya da satuna awat apasing yengsinba madi lana torumba kaya thidokpagi khongthang adugi makha sathrakpa oina ngasi singda leiba yamna maru oibu hospital ama oiriba Ukhrul district hospital da laktuna yengsinki masida hospital asida blood bank leiramdaba ultrasound machine matik chana leiramdaba CT scan gi machine ama fawu leiramdabagi mathakta leifam thokpa staff masing suduna leiramba kaya thengnare masing mathakta atai atopa ana laing sangsingda nursing staff fawu mahut sindunu pohlamba adudagi hendoktuna doctor faoba mahut sindunu pohlamba si yamna khudong thiningai ni loinena hospital asida miyamda lemna fangangadaba hitak langthak kaya watliba sisu mathau tabasing yenglaga phangalu haiki India ki constitution na piriba miyoibagi hingbagi hak khongaunabagi thong kaya ana laing sangsingda sathriba si lenga ki mari leneba singam ideng changfam thoi health department ki commissioner director amasung official singna office khakta da leibagi mahutta field su satuna asoiba aranba amadi awat apa singa si yengsin biu haiki